ऑनलाइन मणिपुर यूट्यूब चैनल असबेंग बिरबा मैम पुम पु अमुक हना ताराम नोक्सरी हानबदे यामना मरुइबा पावम अपडेट थमजगे सखंगदबा खुटलाई पाइबासिंगना मैतेई लिपुनगी लुचिंगबा प्रमोद नोंगमैना कापसिंदुना हातनाबा होतनारामले मिटेई लिपुनगी लुचिंगबा अमा ओइरिबा मयांग लंबम प्रमोद ngasi सखंगदबा खुटलाई पाइबा मियोय खरना महाकना तोंगदुना लाकपा बोलेरो कार नोंगमै कापसिंदुना हातनाबा होतनारामले थौदोक असि सिंगमैरोंगदा लेबा मसागी मयुमदा ngasi अयुक पुंग 8:10 रोम ताबा मतमदा प्रमोद की स्मोक ग्रे मसुगी बोलेरो गाड़ी registration number MN 05A 7510 asi mahaki driver Johnny Lokrakpom Koba amana thauraga Siza Hospital lomdagi lamfelda leiba mitei lipungi office tamna lakibani Siza Hospital lomdagi khara sataga gari adu khamli ngai sakangdaba higok masugi car amada lakpa miyoi kharna pramona tongliba bolero atuda nongbai maru taruk lom kapsinduna hatnaba hotnaki adubu nongmai kaplakliba nongmaising adu gari gi mingsen amadi body gi maning thangba sarukta panbadagi pramod amadi mahaki driver asok apan amata yaukidre pawasina hai pramod ki gari da nongmai round taruk kapsilamba matungda sakhangdaba miyosing adu makoina thorokpa gari khutlai thuna lamfelomda thauduna satki sakhangdaba sing aduna pramod na gari adugi maning thangba sitta tonglamgani haiduna khanbadagi nongmai round mari di maning thangba gari gi sarukta kapsilambani adubu pramod na mamang thangba sitta gari gi driver ga thangna phambadagi nongmai maru amata palahudabani thaudo adugi matangda lamfen police na case ama register tawkhre loina nongmai kapsinduna pramod po hatna bohodaram leba miyoy sing aduna gari thauduna satki bangpham sing da panba CCTV gi footage sing hojik lawduna makhoi gi khungul lina bohonari kanana kari maram gi damakta promoter nongmai kapsinduna hatna bohonari bano haibadu thijin ba hukre thaudo asigi matangda driver El Johnny na phongdorapagi matung inadi mahak amasung promote punongmai na kaptuna hatna bohonaram liba higok masugi car adu thaurak liba driver amasung maning da phamliba miyoy adu phimuna machil khummi tupi afanba amomom upi sakhangdaba sing aduna nongmai kapsilamba adudagi haidorakpa maruna lambi nakalda leiba grocery dukal amagi satar amasung walda maru humpan pham leirami thaudok adugi paw phangbadagi lamfen police station gi team ama laktuna yengsinki police na thaudok thokpham dagi 9mm gi kapthokraba nongmai tokning recover tawki forensic science laboratory gi team amasung laktuna thokiba thaudok adu yamna kupna yengsinki haujukmakki oinadi em promote hatnaba hotnariba sing kana no kari gi damakta hatnaba hotnariba no haiba khangba ngamdri thajaba yabam famdagi phangba pawgi matung inadi promote nongmai kapsinduna hatnaba hotnariba asi kuki lalhuba sing gi khune ki miyoi kharna sathaba soidana oigani hairi duga mathangi update asna more kuntakla sibaga sap manare ti bongman lomda kuki militant sing sangsinduna laikhre haiba singnari मोरे पुलिस स्टेशन की SDPO आनंद कुमार बु कुकी मिलिटेंट सिंग नोंगमैना कापतुना हाट की थौदोक थोखिबदगी मिहार अदुदा सेनबा मियोय सिंग फानबा लोइना मोरेदा आइन थुगाइबा मियोय अमता लेहंदनबा मणिपुरी लेंगांग स्टेट सिक्योरिटी फोर्सिंग थांजिनदुना कोम्बिंग ऑपरेशन थबा हुकिबदगी हौजिक मोरेदा लमहेन टुहेनबा कुकी मिलिटेंट सिंग अमता लेबा ngamdre हौजिक कुकी मिलिटेंट सिंग टी बोंगमाल लोमदा सेंसिनदुना मखोइगी असौबा लोटफम ओइना लेइरे हाइरि पाउसे असना फंग पाउगी मतुंग इनादि हौजिक मोरेदा फुल कर्फ्यू थमखिबगा लोइना सिक्योरिटी फोर्स कांगबु रंगाक सेनबगी अकनबा थबुक सथरी सेरक असदा मोरेदा लेरिबा कुकी गी इमुंग खुदिंगमक मखोइगी युमकै थदोक्तुना सतनखरे हौजिक अंगांग यावना कुकी नुपा नुपी सनी रोम मोरेदा लेबा मंगा सुबा असम राइफल्स की KLP केमदा संगजफम लौदुना लेरि मखोइना असम राइफल्स की केमदा संगजफम लौदुना लेरिबा असि मखोइबु कना अमता मसा मसागी मयुमदा सकलु हाइना तानबा अमता लेखिदे सिक्योरिटी फोर्सिंग ना ओटपी नाइबिरे हाइदुना लान उहन्नबा मसा मसागी मयुम थदोक्तुना सतनखिबनी हाइरिबसि मोरेदा लेबा AR अमदि BSF की कंगबुना सुता सिंगना खंगले हाइरि अमरोमदा हौजिक मोरेदा लेरिबा स्टेट सिक्योरिटी फोर्सिंग ना बॉर्डर टाउन मोरेगी अकोइबा मफमसिंगदा यामना तोइना पेट्रोलिंग चतुना अकन बंगाक सेनबगी थबुक पाइखटली लोइना कुकी मिलिटेंट सिंग लोतुना लेरमगनी हाइबा मफमसिंगदसु थिबहुमबगी थबुक चथरी ngasiगी ओइनादि थोइदोकपा मिफामि पुल लेट्री मोरे बॉर्डर टाउन असिदा सिक्योरिटी फोर्सिंग ना अकन सेक्शन थौरांग लौखलकपा असिदा कुकी मिलिटेंट सिंग लेबा ngamdabadagi टी बोनमांग हाइबा मफम असिदा सेंसिनदुना लेइखरे हाइबगी सिंगनबा लेरे हाइरिबा मफम असिदा नतुना टी मिनौ हेलेन फाइ हाइरिबा मफम सिंग असिदा सु कुकी मिलिटेंट सिंग लाइफम ओइदुना लेरे हाइबगी पाउस फंगले हाइरि हाइरिबा मफम असिदा सिक्योरिटी फोर्सिंग थमजिनदुना कुकी मिलिटेंट सिंग फागतनबा अमदि तकथोकनबा थबुक सेमसाबा हौरे हाइरि अमरोमदा म्यांमार आर्मी कंगपुना सु मोरेदा लेबा यादबदगी म्यांमार रोमदा सेंथोरपा कुकी मिलिटेंट सिंग फानबा बॉर्डर वरिंग दा अकनबा थबुक पाइखटपा हौखरे मोरेदा लेबा यादबदगी सेंथोरक लेबा कुकी मिलिटेंट सिंग अयाम्बा म्यांमार संगजफम लेरे हाइबसि खंगबदगी म्यांमार आर्मी ना खोंगथांग असि लौखलकपनि हाइरि अदुगा अरोइबा अपडेट अमखक थमजगे MPCC की लुचिंगबा सिंगना लेखिद्रबा आनंद कुमार की मयुमदा सतुना अवाबदा सरुक याखरे मणिपुरी थोकलिबा इशू PM ना थैदुना लेरिबा करिगिनो इबोबी कुकी मिलिटेंट सिंगना नोंगमैना कापतुना हाटख्रबा मोरे पुलिस स्टेशन की
SDPO Singtham Anand Kumar gi mayum da ngasi Manipur Pradesh Congress Committee MPCC gi luchingba singna satuna imung manung gi awaba da saruk yakre ngasi khongsat adu Congress Legislator Party gi luchingba hana gi Chief Minister O Ibubi MPCC gi President K Megasandra AICC gi Gaikhangam Congress MLA K Ranjit Lokeshwar hana gi MLA Irengbam Hemosandra MPCC gi Vice President Tilota Mana Singh basu saruk yaki MPCC gi team asina masagi masu pangtokpada leikhidraba SDPO Singtham Anand Kumar gi apokpi mahaki loinabi amadi masa singa punna unaduna imung manunggi awabada saruk yaminaki tharom masiga mari leinana pawmisna hangkibo hangi pawkhum piraduna CSP gi leader ahum ibo bina phongdokibada Manipur da thokliba tha taruk suruklaba mapalamgi khut yawi haiba khanglabasu India laingak nang waroisun ama puroknaba ngasi phabu hotna bidri wathok asigi matangda NDA na luchingba laingak asigi Prime Minister Narendra Modi na Manipur gi issue asi na thaina bahotna duna lei wathok asi karisu leitrabani haina khanduna Manipuri asi India gi state ama oidabra haibadu Manipur gi miyam da fawalle NIA na su thokliba wathok asi mapan gi khut yawi haina phongdokhraga kari gi tamakta India laingak na tumina leisilibano Prime Minister Narendra Modi gi mawng asidi Manipuri asi kainingai kaijo Manipuri miyam waringlaga wahu mapan gi leibakna launinglaga lawjo haiduna Manipur gi issue asi karisu khangdana na thairaga leibani haina phongdokhi aduga aroiba update asana KSO na pungni phunipan gi total shutdown chathari ansamna su internet thingbagi mayokta economic blockade ngasi numidang pung taruk tagi haukre Moreda State Security Forcing Manipuri lengak na thajin babu akan bomongdo yaningda phongdoktuna KUKI Students Organization KSO na General Headquarter State asda KUKI jo singna kunda bampham singda pungni phunipan gi total shutdown ngarang dagi hauna chathari ansamna internet ban tawbagi ngasi numidang pung taruk tagi economic blockade tawkhre total shutdown manungda pamdaba thodok thokpa leitrabasu kangkokpi Teknopan amadi Surasanpur gi mafam singda miyamna lambi thoktuna lambi thingba yaun akan ba khongjing changsilakli khongjang aduna maram oiduna district sing asida mahusagi punsida chauna akaiba piri nakal amaromda Manipuri lengak na mobile internet service ta thingba thamliba asi lauthokadabani amadi college singi assistant professor launabagi interview gi phal lauthokadabani haina Taksil all Naga Students Association Manipuri Ansamna Lengaka Kuyak Pina Kiba Memorandum of Agreement adu tabukta ontok te haidun state asik Naga sing na kundama fam sing dang nasi numidang pung taruk taba matamdagi economic blockade chathanaba sem saba haukre khongjang asiga iroina national project kaya gi thabuk paikhat pasu tingjingani hairi